Chief Minister na high speed bihi launch tawkhre ambulance kunthra gom doi lam thakre PWD ne emergency lauthok tuna Jenims ki lambi thunna siamnaba CM na khankhre Chief Minister Yumnam Khemsa na ngasi Jenims ta cervical cancer prevention ge mari lainana high speed bihi vaccine launch tawkhre loinana emergency health service phagat hananaba panamda ambulance kunthra gom doi lam thakre Jenims manungi lambi thong fatriba si athubada PWD ne emergency lauthok lambi semnana basu department asigi makok tong official singda Chief Minister na akanba instruction pikre Prime Minister Narendra Modi na ngasi Rajasthan ki leba asigi state sing amasum union territory singda surgical cancer mayuknana ba high speed bihi vaccine campaign launch tawkiba thawramadugi manungsana Chief Minister Yumnam Khemsan su ngasi vaccine asi Jenims ki auditorium da launch tawkibani program asigi matung ina Chief Minister na state asigi tuan district singda maternity service ki damak ambulance kunthra gohomdoi flag off tawki hairibe ambulance singasi state asida maternal amasum child health care delivery gi phibam phagat hananabagi panamda North Eastern Council NEC gi funding makhada Directorate of Health Services na laibani thawramaduga mari leina Chief Minister na Jenims ki lairiba registration counter vaccination room amasum observation room sing yengsingki loina Jenims ki doctor nurse amasum beneficiary singa interaction chatakhibaga loina cervical cancer dagi ngathoknaba high speed bihi vaccine kaplaba nupi masa amada vaccine certificate kusinakhi Chief Minister na makhatana Jenims campus ki international road singing sin mayauna campus asida semga sagali sing review tawki khongsara duga mari region Chief Minister na Jenims manungi khudong thiringai oiraba lambi gi phibam madu athubada PWD gi maikei digi emergency lauthok tuna semjinanaba instruction pikhiari panba yabadi Prime Minister na ngasi virtual gi kuthangda cervical cancer thengdanaba high speed bihi vaccine launch tawigi thawramaduga madi lena haikibada government gi maikei digi leba asida lairiba nupi masa sing nada yektanaba masuma samau phone thamnaba leptana paikhali ngasi leibak sin matungna launch tawriba high speed bihi vaccine drive asi sahi noriba nupi masa singbu cervical cancer digi ngakthoknanabagi panamdani vaccine asi single dose schedule gi makhada sahi taraga mari degi taraga manga phawb gi manungda leiba angang singda kapkadabane haidi ngasi gi thawra maduda minister Khuraizam Loken Chief Secretary Dr Punit Kumar Goyal senior administrative officials sing health services ki doctor sing amasum staff kya na saruk yakhi US amasum Israel na Iran air strikes thabaukhre Iran gi misal US Navy manga fleet headquarter attack tawkhre nuclear deal gi matam US amasum Iran laibani gi marakta sathanarakiba diplomatic talk adu fail oikibaga loinana ngasi US amasum Israel gi air force na Iran akan mamongda air strike chathabakre Iran na kablakpa missile na island nation sida laiba US Navy gi 5 fleet headquarter da attack satakre nakalani maki oina kaya yamna ama ata thokrabagi habidi haujuk phawbi oina khangmamdri US amasum Israel na satakiba air strike aduna maram oiraga Doha Abu Dhabi amasum Dubai na singbu mafam kya na bomb pokhaibagi ahoba makol kya tari Iran gi maikei digisu US ki Navy base yawn Israel de missile amasum drone sizinaduna attack sathabagi thawng leptri nakalani na soknariba lal asigi matang na Iran Revolutionary Guard ki maikei digi phongdorakhibada region aduna laidiba US ki base yawn Israel da target tawduna itihasik oiba mawng sabsaba parama tambigani US amasum Israel ga thengnaba Iran kari su ninganaba tawdi hairi report amagi matung inadi US amasum Israel gi maikei digi Iran gi supreme leader oiriba Ayatollah Ali Khamenei na hairiba mafam adugi maya nakna air strike sataki US na Iran gi mathra satharakiba combat operation asi US gi President Donald Trump na Iran gi mathak major combat operation hauragani hana lauthokhibaga ikan kanadanani US ki President Donald Trump na phungdokhibada air strike asi Iran missile sing amasum Navy base sing satakani American singbu kannanaba Iran gi missile sing amasum Navy gi lairiba base sing asi mapung phana mangan takhan gani hairi bomb ni haina pakhatna rore yaksang kumai manungda ka hen Iran pangthokdana ba paujel yawba bom oiramgani singnaba posak ani ngasi singjamai police station gi manungsan ba ngakraba thongna sakangdaba singna thamnamle loinana miyamna polam singa do bom oiramgani kinabadigi pakhatna duna satok sin tawna rudre bom ni singnaba polam singa do
ngasi pung mangarum tabadu waida walking chatpa miyoi singna ngakraba thongi khagem pali crossing lom thangba saruk leirama thengna khibani singnariba posak ani edu amana thongi post mathakta du amana amatpa langthoknariba jali khariba mafamaduda thamlam khibani loinana potlam singadugi manakta laibaki isudigi harau kumain hena lumna laurabadi masida apapata tholakpa masa masagi pugodabani mama mapa oibisingna masa sing numidangna mapan thoktana bo honabiyu haina iba sebang ani amasu thamlongki thaudo adugi pau phangbadigi singjamai police station ki team amasum Imphal West Commando gi team sing laktuna asoi angam yaudana potlam singadu laukhatuna check tawbada mokbom oiram lehri police na phajin khraba IYC gi chief Uday Thado haina MPYCC na protest atakri police ka munakri malem gi leibak kyana saruk yaduna Delhi da pangthokiba AI summit manungda protest athakibaga mari leinana police na phajin khraba Indian Youth Congress IYC gi chief Uday Banu Khudak Thado o haina ngasi Manipur Pradesh Youth Congress Committee MPYCC na protest atakri loinana protest adu rally amaga loinana nitya pachu thekta leiba BJP gi sanglen tamna satnaba honabada police na thingbadigi nakal ani gi marakta chauna munakre aduba pamdaba thaudokti thokidi protest adu saruk yakhiba singna BJP amadi Prime Minister Narendra Modi gi mayokta slogan kya lawbaga loinana placard kya su paiki loinana BJP na leba asida dictatorial rule salairi haina maral sikhi protesters sing aduna Prime Minister Narendra Modi gi effigy mai thana bonakhi adubo police na thingduna thankidri protest aduru saruk yariba singna Congress bondigi nitepa chu thekta leiba BJP office tamna satnaba tholakpada yamlaba police singna Congress bond mamangda barricade sing khaduna thattuna thamki thaudo adura nakalani gi mark sauna munaba thoki dubo pamdaba thaudok singdi thokidi ngasigi khongjang aduga mari leidana Manipur Pradesh Youth Congress Committee gi lusingba mayengmam anana hakibada center sasan toriba BJP lengana leibak miyam gi kholaw namsinduna thambasi yaningdi police na phajin kraba India Youth Congress ki president Uday Banu khudak thadokadabani Youth Congress na ngasi sangsillibu khongjang si political mileage lawnaba amadi power pambagi nati lamdam sigi youth amasum farmers gi yefana bagi damaktani BJP na ngasi chathariba tat kyoeba thawong singasi yaningde hana makhatana phungdokhi mari rainaba village authority gi ayaba yauduna khulai paiba miyoi amata tangkhul gi khul singda sangba yaroi TNAL Pibam matam gi matung ina loan ayaba piriba singnatana kanaguma khulai paiba miyoi amatana mangjongna mari lainariba village authority gi ayaba yaudravadi sangba yaroi karigumba unauthorized oiba mongda tangkhul gi khul singda sanglama tholabadi village authority in hill area act 1956 ki section 16 clause A violate tawbani haina logani haina tangkhul naga headman association na thadorakpa sirola man haidi sirola sina makata na hairibana Assam Rifles ki maikedi association asigi jurisdiction da nakal nam ka ki yenglaga misang mikhai naina thabak tawbagi thawng si yanidi Indian Constitution ki matung ina laiba asigi territory manungda operate tawriba security force khudimangna laiba asigi laidiba law bunga na sakadabani loinana Indian Constitution ki article 14 amasum 21 na piriba fundamental rights singa dunga na sakadabani village authority asi isam samba administrative authority amanati masi makogi unity dignity amasum collective will gi ahingwa symbol amani makogi satnabi gi matungina kanaguma sakhangdaba miyoi amata khulgi ahalsingi knowledge yaudana sangba yadi loinana lamasigi guardian sing ahanbada ikai khumna patawdana authority amata thabak tawba yadi loinana makogi lairiba customary 60 masi Manipur village authority in hill area Act 1956 ki makhada sakhangli bani loinana article 371 clause gi constitutional framework manungda protest tawbaga loinana essential governance amasu modern law ani ki marakta samna haliba bridge amasuni maram aduna hariba singasi kanduna satlagadi kaidongai de santi lairoi makhoi gi custom asi makhoi identity gi pillar amani haiba mari lainaba singda ningsingli makhoi gi area na nungsi sanana laiminaba haibadi amana mabu ikai khumnaba yauna constitutional amasum lairibe 60 madunga na spa mathokte Manipur village authority in hill areas act 1956 na village authority asi competence body ama oina recognize tawribani
हायरदुना तंखुल नागा चिफ एसोसिएशन की सही की ओइना पांगथोखिबे असेंबली ना तोआन वारेप क्या लौरे हाइदि वारेप सिंग अदुदि विलेज अथॉरिटी की लैरिबा स्टेटोरी अथॉरिटी अमसुम लैबा असगी लैरिबा रूल ऑफ लॉ असि वायलेट तौबगी मयोक्ता चथरकपा थवंगसिंग चथरकपा ताराबदि मदुगी मयोक्ता कॉन्स्टिट्यूशनल प्रोटेस्ट हेना कंसिना कॉन्स्टिट्यूशनल प्रिंसिपल अमसुम स्टेटोरी प्रोविजन सिंग खुदक्तगी गांग सनबा अमसुम लोकल गवर्नेंस institution sing ikai khumnagadabani loinna hingsa gi thawong sing chathrakpa matamda makhal amatagi corporation pi da bayauna mathau tawa democratic amasum logeba measure sing lokhat pa haibasi asini han pawks ta makhatari awang nong pok yauna Himalayan region da ikang mayuk na yabi akiba laire scientist ikang mayuk na ba madi ising awat pa sipu lantheng na ba ngamna ba anauba fogdi puthokpa amasum micro irrigation semga sakapa mathau tari राजस्थान की नील मिल सथरीबा अनिल अग्रवाल डायलॉग 2026 की सरुगा मोइना नेशनल सेंटर फॉर मीडियम्स रेंज वेदर फोरकास्टिंग की साइंटिस्ट अप्रित तिवारी ने इंडिया की क्लाइमेट महौसागा मानब मौन अहोंब क्या लेरी अवांग पो अमसु हिमालयन रीजन दा इकंग मयुक नबी याब की ममी उब फंगली हैन फोंदोख्री साइंटिस्ट असिगी पाउदा मतुक इन नोंग सुबा मसुम अयिंग असागी खल कायरक पासिना मर मोइदुना इंडिया की जियोग्राफिकल जोन कयादा drought ikang mayuk na yab gi film na leiri north east india himalaya amasum indo gangetic plain igp da yamna sathiba mong ikang thokpa yab gi mami ubu fangli nong suba hantarak pa amasum sabi gi sang hengalaktuna moisture extraction hanthali machine maram oiduna lamdam sida ikang gi phibam mayuk na yab gi phibam nakna leirakhi ꯃꯍꯥꯛꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯈꯛꯇꯗ ꯃꯤꯠꯌꯦꯡ ꯊꯝꯗꯅ ꯂꯝꯗꯝꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯆꯨꯁꯤꯟꯅꯕ ꯆꯞ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝ ꯑꯣꯏꯔꯤ ꯃꯔꯨꯑꯣꯏꯅ ꯏꯀꯪ ꯃꯥꯌꯣꯛꯅꯕ ꯑꯃꯗꯤ ꯏꯁꯤꯡ ꯑꯋꯥꯠꯄ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕ ꯑꯅꯧꯕ ꯐꯧꯗꯤ ꯄꯨꯊꯣꯛꯄ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣ ꯏꯔꯤꯒꯦꯁꯟ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯔꯦꯈꯤ ꯇꯤꯋꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯣꯔꯠ ꯏꯁꯀꯨꯝꯕ ꯂꯝꯗꯝꯁꯤꯡꯗ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯒꯤ ꯏꯁꯤꯡ ꯆꯨꯝꯅ ꯁꯤꯖꯤꯟꯅꯅꯕ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯑꯃꯁꯨꯡ ꯗꯤꯃꯥꯟ ꯁꯥꯏड इंटरवेंशनसिंगदा हेन मियेंग थमनबा खंगनरख्रे इंडिया की ड्राउट अर्ली वार्निंग 60 अमसिसु नोंग सुबा खक्तदा मियेंग थंबगी सनबी थादोक्तुना टेंपरेचर अमसुंग इवापोरेटिव डिमांड सिंग याउना मल्टीडिमेंशनल फकनबा दरकार ओइरे हैन फोंदोखि इंडो-म्यांमार बॉर्डर संबल खाबगी थबक थौरम सिंग अयत अपन पिरकपगी मतांग वारी सनख्रे इंडियन एम्बेसडर टू म्यांमार अबे ठाकुर इंडिया की मिनिस्ट्री ऑफ एक्सटर्नल अफेयर्स की सेक्रेटरी बी श्याम युमलोनरीब म्यांमार की परमानेंट सेक्रेटरी फॉर फॉरेन अफेयर्स हौ खान सुंगा नाइपीताउद उनदुन इंडिया म्यांमार तायनब ngमखै परिंग संबल खाबगी थबकसिंगदा एटेक सतखिबा अमदि अयत अपन पिरखिबगी मतांगदा लेबा अनिगी ओइब वरि सनख्रे मिनिस्ट्री ऑफ एक्सटर्नल अफेयर्स की सेक्रेटरी बी श्यामना म्यांमार की नाइपीताउद मरीरक सुब म्यांमार इंडिया जॉइंट बाउंड्री वर्किंग ग्रुप की मीटिंग याव लाखिबनी हिंदुस्तान टाइम्स ना तब रिपोर्ट अमगी मतुंगिना इंडिया अमसु म्यांमार की लोन अब संबल खाबगी थबकसिंग सथरिबसिदा आर्म ग्रुप सिंगना इम्प्रोवाइज्ड एक्सप्लोसिव डिवाइस आईईडी सिंग सिजनदुना संबल सिंग थुगाइबमदि संबल खाबगी मपोट मसै सिंग हुरानबगी थबकसिंग था अनिरोमसिदा सथदुना लाखियारि इंडिया म्यांमार लोन बॉर्डर परिंग संबल खाबगी थबकसिंग इंडिया की बॉर्डर रोड ऑर्गेनाइजेशन तौबनी पुनः किलोमीटर 1794 सांग इंडो म्यांमार बॉर्डर असिगी मनुंगदा किलोमीटर 30 खक्तम असम राइफल्स पैरामिलिटरी नंगाक सिंदुना संबल खाब लुसिनब ngamli hari तेंतंगना हेडलाइन ओइना म्यामना थमजगी फ्लाइट टिकट कैंसिल तौबदा पेनाल्टी लेररोय मिनिस्ट्री डायरेक्टोरेट जनरल ऑफ सिविल एविएशन DGCA ना पैसेंजर सिंगिदम लखलकपा अफब खोंथा मोइना ट्रैवलर सिंग पुंग निफुगा निपान की मनुना करिगुमा मखलमतिगी पेनाल्टी लौदना बुक तौखिबा फ्लाइट टिकट सिंग कैंसिल तौबु यहलगनी लोइना फ्लाइट टिकट लौवा मतमदा मिंगी बना लानखिबा यावरबसु पुंग कुनगा मरिगी मनुना करिगुमा मखलमतिगी चार्ज लौदना सेमदोकपा यागनी हेनसु फोंदोखरेरि KCPPWG na Miyoi ahungi mafamda aroiba section wai thamnakli aina thingraba Manipur gi larholup kangleipak Communist Party PWG MC unification gi PRO singkhai ngan mana kuyek piduna thadorakpa chirol mana kanglaisa miyam na khangalakli badudi thoksam Shankar Singha Singjamai Thongam Laikai Sarungbam Premananda Singha Singjamai Mayangbam Laikai amadi
Khoisnam Sunil Kumar Singha Malom Bazar Leva Matakta Piriba Miyoi KCP PWG na Wakal Tamina Bahizabada Manga Kanduna Lairabanina Makoi Hungi Mapam the aroiba section White Tamnakli Sir Sinahai Toksom Sankargi Awang Posang Mamda Laiba Stone Crushing Mapamda Maki Contract Wakudi Magashidi Ating Matamli Sin Missing a Hariba Wapam Sing Ashidagi Laptop Pinaba Section Wahishu Tamnakli Loinana Sharongbam Premananda Singagi Singja Mayalika Deliver oil pumps to Ating Matamli Mapamashida Lebak Miamna Sangbidana Basukongalaki Kariguma Patanum the Tolabadi Madugi Apapata Daita KCP PWG Nalazar Loinana Maki Maram the Hang Liva ICICI Banki Staff Amasu Manager's Atu the Bank Hongdokna Bakangalaki, Kariguma Palm the Batodok Toklabadi, Madugi Daita KCP PWG na Puzaro Herakli, Khoisnam Sunil Kumar Masadi Sarkargi, Employ Amwebana Imung Manungi Miyoi Shinga, Tanaraga Tabak Torakpana, Mahaki Apabu Oiganikali, Aroiba that Miyoi Humasi, Miyangasu, Loina Danaba Miyangi Puning Shinjari Habuapam Pungdok Laduna, Makoi the Kutarapumatam the Miyam the Lana Lawidanabasu Shinjari Herakli. Lilongda Draki Kungul Liva Satpada Miam Horaktuna police officer ama Fazaluri. Ngarang Air India Express ki Impal ki Guwahati tamna paigadaba flight amada tongadaba non-local passenger ani mayai kabadra kg 4.8 ka kona na fari. Paraba mi ani edugi mamingna Suresh amadi Bijoy Singa kawi makoi ani Madhya Pradesh dagi ngaktani. Ngarang numidang waira pung mga ga minikun ga mga tabad Impal ki Guwahati tamna paigadaba Air India Express ki flight ama Tongna bigi damak nungtil pung makai tabad airport thungki mapa madura leiba mathau dawduna CSF ki personal singna makoi gi luggage check tawbada yamlaba drug singa du forward pagam kibani pharaba na local ani edu NCB da sina khriari police ki makha taba investigation na local ani asibu airport phawa thilam kiba lilong yangbi lekai digi Sabir Ahmad Sekun Gatruk Kabami Ema NCB Impal CDO Impal West Amasum Lilong PS ki team amana lokat paspada Laikai dugi Miam Horaktuna Nupadu Lord Hawagaloina Lilong Police ki OC Miam na detain tawduna thamlaba matung numidang pung nipan thadoraki Tungda Ahenba force sanction duna numidang pung taramathui makai tabada Miam gi iho lakshin ki bagaloina Miam gi iho duda Kwaidi ki maru ena thawdang lokhibani haiba Lilong yang bi Laikai digi Abbas Ali Kauba Miema Pare and Supaux the Makatari.